Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Manipur Youth League ki aikhoi gi anoba langon gi paujel puba lamsang khongshat ki ngasi taratari ni chanba nimita Imphal West ki Tidim Ground gi lamtharagani Manipur da hojik thogliba irang asigi matang da thijinaba semkiba Commission of Inquiry na wakat thangalakpagi matam numit kunni sangdorakpada maikai kayadagi thagatpa phongdoknarakli amasung ngaksel mantraloy na hairi military equipment sing lainaba Nai Delhi da lupa koti chanipan sumna anigi contract ani sign tawnakre Manipur Youth League Mayolgi Aikhoigi Anoba Langongi Paujel Puba Lamsang Khongchatki Ngasi Taratari ni Chanba Nimita Imphal West ki Tidim Ground dagi Lamtharaga Kwakaitel Sagolban Tirakaitel Fauraga Oriental College da Thungani Khongchat asigi ngarang Taratarungni Shuba Nimita Imphal West Zilla gi Malom da Thungki Mayang Imphal dagi lakiba khongchat aduna Wangoi Upokpi da Thungki Mapamaduda Miyamgi mitina mapangthoklaba matungda Santipur Wahengkuman Leimapokpam Thiam Langpok Lion Jam Mekola Amadi Malum Pawazatki Malum Tuliama Ibudau Pakangba Laibungdasu Miyamgi Mipama Pangthoki Amasung Malum Mega High School da Ahinglen ki Raja Sida Santi Amasung Tangdulay Taba Pibamda Hanjilaknaba Security Force na Tongan Mapam Sing da Tibuhumbi Tabak Sataki Kaksing Imphal West Amasung Imphal East Jilagi Mapam Kayada Tibuhumbi Tabak Sataki Police ki pauna hai National Highway Kuntra Taret amasung National Highway Anida Security ki akanba ngaksil galoina nongmada sangda yadraba polam sing puba malgari chama yankhai nipan amasung chani humbum doi Imphal tana lakre Manipur gi hojik thogliba irang asigi matangda thijinaba semkiba Commission of Inquiry na wakat thangalakpagi matam numit kunni sangdorakpada maikai kayadagi thagatpa phongdoknarakli All Manipur United Clubs Organization amukogi Publicity Secretary na thokpa chirol amagi matungina irang asigi mari leinaba chi sangsing khomjinduna affidavit ta mention duna pisinbagi matam numit ni fumanga ni pikibani Commission of Inquiry na affidavit pisinbagi matam numit kunni habadi January kunmari fawba sangdogliba asigi manungda affidavit pisinabasu mari leinaba singda loop asina makha tana appeal tawri Development of Northeastern Region Dona Mantraloina Nai Delhi gi Bharat Mandapam da tha asigi tarahumdoi dagi Uttar Purbi Mohotsab lisingani kunmari hauragani Mohotsab asigi ahanba edition tha asigi Trataret Pauba Sathagani Masida Awang Nongpok Bharat ki Mausadigi Lejaraklaba Khutsha haibagi polam sing amadi Kala Sanskriti singchu uthokani Nai Delhi da Paumishing da Wangang laduna Dona Mantraloigi Chanchan Kumar na hai Pangthokadoriba Thauramasina Awang Nongpok Bharat ki Rajya Nipanda Lagliba Sahi asida hena Pangal Thauna Hapnaba Pandamda Pangthokadabani Masida Artisan amasung Pisabi Chaniyankai Saruk Yagani Sri Kumar na hai Thauramasida Lamdamadongi Inakulaba Kala Sanskriti amasung Khutsha haibagi polam sing adu puthokduna miyamna mapungphana uhanba amlagani Tabiriba Pawasi Akaswani Imphal dagini Ngaksel Mantraloin hairi Military equipment sing lainaba Nai Delhi da lupa koti chanipan sumna anigi contract ani sahi tawna kare contract asida bogi open military wagon chatruk marputra tariat lainaba lupa koti chambri humputra humdoigi contract Jupiter Wagon Limited ki yana che sahi tawna kare mechanical minefield marking equipment yankhai taruk lupa Koti Chahum Kunma Pandalai Basu Bharat Arts Movers Limited ka sahi tawna ki Bogi Open Military Wagon asi Bharat Lanmigi unit singna sijananabani masida light vehicles artillery guns amasung engineering equipment sing puthok pushin tawgani Mantraloy na hai mechanical minefield marking equipment khulai asi lanmi na operation chathabada minefield sing tibada achauba thaudang lawgani Rajasthan ki Joypura hayeng haugadoriba Director General of Police amasung Inspector General of Police ki mifamda Pradhan Mantri Narendra Modi saruk yagani mifamasi Joypur ki Rajasthan International Center da pangthokani mifamasi da internal security ki matangda maroina cybercrime
counter terrorism, levying extremism, prison reform na chingba wafam sing khanaraba yai hairi mifam asigi maruiba wafam amadi anoba criminal law chanahanaba wafam khanaraba yai. Mifam asida Griha Mantri Amit Shah, National Security Advisor, Griha Rajya Mantri amadi makok thongba official sing saruk yaraba yai. Bharat ki toy industry sing na lisingani kunithoy kulumdoida sanapot mapalam da thadokpagi chang sada chani kuntra mapan hengatle masi lisingani tramari tramangi changda sangdamnabadani. Promotion of Industry and Internal Trade ki Secretary Rajesh Singh na Nai Delhi da Paumishing da hai Bharat ki toy industry sing asi Pradhan Mantri Narendra Modi gi mideng makada tongan bawarib kaya amasung taurang sing paikat padagi khumang yang na sanapot chabagi lamda changchinduna pothok yana puthok pangambani. Uparashtrapati Jagdeep Dhankar na Jammu Kashmir da Emerging Startup Trades in North India haiba hiramda Mega Expo ma ngarang hogdokre Jammu Kashmir gi Katwa da pangthokpa thoram adu da Kendra gi Science amasung Technology Rajya Mantri Dr. Jitendra Singh saruk yaki thormasi Biotechnology Industry Research Assistant Council DBT GOI amasung CSIR Indian Institute of Integrative Medicine Jammu na sinbani. Ngasi phongba pause singi maroiba pausingi namak hojik Okram Umadini leire Umadini Thagachari Suni MP gi unreserved seat ama hengatnaba Minister R.K. Ranjan na Griha Mantri Amit Shah da taksin khiba Lilong Jingjau gi thodokta laikhidraba singi aroiba mathau mangam pangthokhiba amasung Kuki Lup singi thomi yauna punna miyoi tarani thoigi mathakta NIA na non bailable warrant issue tawkhibagi pausingna ngasi phongba pauche singda maroiba pau oina fongnari. Manipur da Lok Sabha gi unreserved seat ama hengatnaba R.K. Ranjan na taksin khre haiba headline asiga loinana delimitation khunai lon laisem lon da hongba laklagani haiba sub headline asina sana laibaki ahanba pau oiri pau asi poknafam naharol gi thodang Manipur News Imphal Free Press People's Chronicle pauche sing asida tongan ba moongda headline tawduna fongli. Army changba thinguba mairapai bigi mathakta police na FIR lokhat khre haiba pau asina sanalaibaki anisuba headline tawri kuki nupi singna thingbada FIR lokhatte FIR kakkadabani haiba mairapai bi singna phongdokhiba wafamna pau asimaki sub headline piri. Lilong Jingjau gi thodokta laikhidraba miyoi manga gi hakchang mass prayer ga loinana aroiba mathau mangam pangthokre haiba pau asina Ichel Express ki anisuba headline tawri pau asi pauche ayambada maroiba pau oina fongnari. Kotu KRA KIA gi mihut sing yauna punna miyoi tarani thoigi mathakta NIA na non bailable warrant issue tawkhibagi pau Sangai Express English amasung Manipuri edition da han headline tawri More da police ki ahenba personnel sing sangsin khre DIG amana luchingduna kuki militant sing aupa una longthoktuna thigadawri haiba pau asina huyanlan paugi han headline tawri CPIM amadi Sivasena UBT na Commission of Inquiry Manipur Violence Englishing ani kulhum doida complaint affidavit thangat khibagi pau naharol gi thodanggi ahanba lamai da fongli CM da Unified Command gi chairman ohenba yauna ahenba sakti pi na ba party gi national leader sing da taksil lunaba BJP gi minister sing Delhi da changna khre haiba pau asina Manipur News ki ahanba lamai da fongli security na pung kunmari ngak seliba new lambulen da yum ahum mai na chakre haiba pau asina pokna fam gi ahanba headline tawri Indo Myanmar border fencing tawbagi wafambu Mizoram gi CM na yaning da ba phongdoropagi pau Imphal Free Press ki ahanba headline tawri HSLC pre-board exam Englishing ani kunmari ngasidagi pangthokpa hokre haiba pau sina naharol gi thodanggi ahanba lamai da fongli mayol gi lamsang khongchet ki 13 ni suba numita malom da thungkhre haiba pau asina People's Chronicle gi ahanba lamai da fongli suni Thagachari Umadini aroibada maroiba pau amok Manipur Youth League ki Aikoi gi anoba langon gi paujil puba lamsang khongchat ki ngasi taratari ni chanba numita Imphal West ki tidim ground gi lamtharagani Manipur hojik thogliba irang asigi matang da thijinna ba semkiba Commission of Inquiry na wakat thangalakpagi matam numit kunni sangdorakpada maikai kaya dagi thagat pafongdok narakli amasong ngaksel mantraloy na hairi military gi equipment sing laina ba Nai Delhi da lupa koti chanipan subna ani gi contract ani sahi tawnakre pauloy jare